Hello guys, welcome back to another video. I just made a video I just namge di khalam deba do khudak to sum namni apagi namage taw badi pork wrap tawraga chabu do adu do same ge tawre du do chage tawre ngasi je to sida laire oktum je pura ice pura frost tawsan ge du do yam kalle du na ising da di frost tawre ngasai dagi ado khara di aina shoi ba hore du khagde du mathang uchar ge du horen chab du su kamai tawra chai kala du uchar age sida plate empty yung pibam so over plate ni ko to khumjan ado si se aina hoji kakre ba si khara di ko ado sigi matum si mawali kakada ba akoi achaba masen na yeng biu cha da ba di yeng biro ko no hangoi ra kani ko hana haija horisini Chanam thara khok tok ke adu duga chanam ne kai tawraga marinate tawraga thamse ba ok se kitchen se khara mot prate thi bani se khok tok ke so do ri kudak cha gi da wa yam kana saw pi e marak taw ri khra chaw ya Singju macet am hake Masasa yam nushidra kupito singa chanam se dum pulap surjin minar kai no de dum stong dong la ai he pai thukwa da sing chanam chu bolo re sigi bo sina ba hapchala se de kuma se ni tam horsi marinate slay re slice se khara phajab shi yawe thi bu dum yaw kre ado thi gi sida aina shu gi sing chanam ji hapla se yam jar shu khara yam ma khaw chong na ba haina me ne taw ri ok ti ma nam na me ba yen na kram nam de ado si happe ado ba sida thum lai re Mamta black pepper powder. Mamta gini ko ma'am mamta gi black powder se side here se. Oh ayan gale. Yeah. And kutito. And dark soy sauce. Teaspoon Ay, ka daw re. Ama. Ani, camera nam nga po lang. Ito ka. Ani yadra. Ani takhay wa hindi. Ani takhay wa hindi. Okay. Now let's mix. Let's mix.
ꯈꯨꯠꯅ ꯇꯣꯠꯀꯦꯗ ꯆꯥꯃꯁꯅ ꯇꯧꯔ ꯂꯩꯕꯁꯦ ꯑꯣꯏꯅꯝꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯀꯨꯏꯅ ꯂꯩꯖꯔꯁꯤꯅꯤ ꯑꯩꯈꯣꯏ ꯆꯦ ꯍꯜꯂꯛꯑꯀꯥꯟꯗ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯕꯀꯣ ꯆꯥꯕꯗꯨꯗꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯦꯔꯤꯅꯦꯠ ꯇꯧꯔ ꯊꯝꯃꯁꯦ ꯑꯗꯨꯒ ꯀ꯭ꯂꯤꯡ ꯔꯦꯞꯀꯨꯝꯕ ꯑꯃ ꯂꯩꯔꯤ ꯐꯗꯧꯅꯦ ꯑꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯐꯗꯤꯁꯤꯅ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯨꯞꯁꯜꯂ ꯊꯝꯃꯒꯦ ꯁꯤꯅꯤ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯒꯦ ꯁꯤꯒꯤ ꯀꯤꯝꯆꯤꯁꯦ ꯁꯤꯁꯦ ꯑꯩꯅ ꯉꯔꯥꯡ ꯁꯦꯝꯕꯅꯦꯕꯀꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯁꯦꯝꯃꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯗꯤ ꯀꯤꯝꯆꯤꯁꯤꯗꯤ ꯈꯔ ꯐꯔꯃꯦꯟ ꯑꯣꯏꯔꯀꯥꯟꯗ ꯍꯥꯎꯕ ꯍꯦꯜꯂꯤꯅ ꯁꯤꯂꯤ ꯂꯥꯎꯕꯗꯣ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯆꯥꯕꯗꯤ ꯁꯤꯟꯗ꯭ꯔꯤꯕꯀꯣ ꯍꯥꯏꯕꯗꯤ ꯉꯔꯥꯡꯇ ꯁꯦꯝꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯀꯔꯤꯅꯣ ꯀꯣꯕꯤꯁꯦ ꯑꯃ ꯀꯤꯝꯆꯤ ꯁꯦꯝꯅꯕ ꯀꯣꯕꯤꯗꯨꯗꯤ ꯐꯪꯗꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯆꯨꯝꯅꯩ ꯀꯣꯕꯤꯗꯣ ꯑꯗꯨꯗꯨꯅ ꯁꯦꯝꯕꯅꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯑꯔꯕꯟ ꯄ꯭ꯂꯦꯇꯔꯒꯤ ꯒꯣꯆꯨꯖꯥꯡꯁꯦ ꯇꯧꯔꯒ ꯁꯦꯝꯃꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯔꯕꯟ ꯄ꯭ꯂꯦꯇꯔ ꯍꯥꯏꯔꯤꯁꯤꯒꯤ ꯒꯣꯆꯨꯖꯥꯡꯁꯤꯁꯨ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯁꯤꯁꯤꯅ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕꯅꯦ ꯉꯔꯥꯡ ꯀꯩꯅꯣꯗꯣ lettuce ꯁꯤꯁꯤꯅ ꯀꯩꯅꯣꯝ ꯍꯥꯏ ꯃꯃꯤꯡꯁꯦ ꯔꯣꯃꯦꯟ ꯍꯥꯏꯅ ꯔꯣꯃꯦꯟ ꯍꯩꯆ ꯍꯥꯏꯌꯦꯕꯀꯣ ꯁꯤꯒꯤ ꯇꯥꯏꯞꯇ ꯑꯣꯏꯌꯦꯕ ꯆꯨꯀꯨ ꯁꯧꯖꯟꯕꯤꯗꯣ ꯑꯗꯩꯗꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯁꯤꯁꯨ ꯌꯦꯡꯒꯦ ꯑꯩ ꯉꯔꯥꯡꯗ ꯍꯥꯡꯇꯣꯛꯈ꯭ꯔꯦ ꯃꯔꯥꯒ ꯌꯥꯎꯅ ꯐꯖꯅ ꯄꯤꯔꯛꯑꯦ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯁꯤꯅ ꯌꯣꯝꯃꯒ ꯆꯥꯔꯅꯤ ꯑꯗꯣ ꯁꯤ ꯃꯅꯥꯁꯤꯅ ꯌꯣꯝꯃꯅꯤꯕꯀꯣ ꯑꯗꯣ ꯁꯤ ꯃꯔꯛꯁꯤꯗ ꯀꯤꯝꯆꯤ ꯍꯥꯞꯄꯅꯤ ꯍꯣꯔꯦꯟ ꯄꯣꯔꯛꯇꯣ ꯍꯥꯞꯄꯅꯤ ꯑꯗꯩꯗꯤ ꯆꯅꯝꯗꯣ ꯍꯥꯞꯄꯅꯤ ꯆꯅꯝ ꯁ꯭ꯂꯥꯏꯁ ꯇꯧꯔ ꯍꯥꯞꯄꯗꯣ ꯆꯥꯔꯀꯣꯜꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯄꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯄꯤꯔꯛꯄꯗꯣ ꯑꯗꯨꯅꯦ ꯑꯗꯩꯗꯤ ꯀꯣꯔꯟ ꯀꯩꯀꯩ ꯍꯥꯞꯄ ꯆꯥꯕꯅꯦꯕ ꯑꯗꯣ ꯀꯩꯝ ꯍꯥꯞꯄꯔꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯅꯝꯗꯨꯒ ꯀꯤꯝꯆꯤꯒ ꯄꯣꯔꯛꯀ ꯁꯤꯅ ꯇꯧꯔꯒ ꯌꯣꯝꯃꯒ ꯑꯗꯨꯝ ꯆꯥꯔꯅꯤ ꯁꯣꯏ ꯁꯣꯁꯀꯨꯝꯕ ꯈꯔ ꯗꯤꯞ ꯇꯧꯔꯒ ꯑꯗꯨꯅꯤ ꯃꯣꯠꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯍꯧꯔꯛ ꯁꯦꯝ ꯀꯔꯤ ꯂꯤꯇꯔ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯤꯔꯛꯄꯁꯤ ꯊꯥꯒꯦ ꯇꯧꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯔꯤꯒꯤꯔꯥꯅꯦꯀꯣ ꯊꯕꯛ ꯌꯥꯝ ꯌꯥꯝꯍꯜꯂꯦꯅꯦ ꯑꯩꯕꯨ ꯁꯤꯗꯤ ꯄꯠꯂꯝꯗꯣꯔꯦ ꯀꯔꯤꯅꯣ ꯁꯤ ꯌꯥꯝ ꯄꯣꯟꯇꯦꯗ ꯐꯟꯕꯁꯤꯗ ꯌꯥꯝꯕ ꯃꯥꯟꯕꯅꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯥꯒꯤ ꯂꯩꯕꯥꯛꯁꯤꯗ ꯍꯥꯞꯆꯤꯟꯒꯦ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ
ꯀꯟ ꯑꯌꯥ ꯇꯤꯟ ꯑꯃ ꯌꯥꯎꯔꯝꯃꯦ ꯈꯪꯕ꯭ꯔꯦ ꯈꯪꯉꯨꯅꯦ ꯑꯩꯗꯤ boba tea ꯊꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨꯒꯤ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯗꯣ ꯀꯗꯥꯏꯗ ꯌꯣꯜꯂꯦ ꯈꯪꯗꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯁ꯭ꯋꯤꯒꯤꯗ ꯌꯦꯡꯕꯅꯦꯕ ꯑꯗꯣ ꯁ꯭ꯋꯤꯒꯤꯗ ꯃꯌꯥꯝ ꯌꯣꯜꯂꯝꯃꯦ ꯃꯌꯥꯝ ꯁꯤꯗꯅꯕꯨ ꯍꯦꯟꯅ ꯌꯥꯝ ꯌꯣꯜꯂꯝꯃꯦ ꯑꯗꯨ ꯃꯣꯏꯒꯤ ꯃꯃꯤꯡꯁꯦ ꯄꯣꯞ ꯑꯣ ꯕꯣꯕꯥ ꯍꯥꯏꯌꯦ ꯄꯣꯞ ꯑꯣ ꯕꯣꯕꯥ ꯄꯣꯞ ꯑꯣ ꯕꯣꯕꯥ ꯑꯗꯣ ꯃꯣꯏꯁꯤꯒꯤ ꯃꯈꯨꯝꯁꯦ ꯉꯁꯥꯏꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯁꯤꯁꯦ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕ ꯈꯨꯕꯤꯅ ꯅꯝꯖꯟꯗꯣꯏꯔꯣ ꯀꯔꯤꯅꯣ 시제 खरा ꯄꯣꯛ ꯂꯥꯎꯅ ꯍꯥꯏꯅ ꯀꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ ꯁ꯭ꯇ꯭ꯔꯣꯁꯦ ꯑꯣꯏꯅ ꯀꯥꯏ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯑꯩ ꯃꯨꯛ ꯄꯪꯕ ꯃꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯤꯁꯦ ꯁꯤꯗ ꯈꯨꯝꯃꯛꯑꯦꯕꯀꯣ ꯁꯤꯁꯦ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯅ ꯁꯤꯒꯤꯁꯤꯅ ꯃꯈꯨꯟ ꯃꯆꯥ ꯑꯩꯈꯣꯏ ꯍꯥꯏꯅ ꯁꯨꯝ ꯊꯥꯡꯀꯠꯂ ꯊꯛꯅꯕꯗꯣ ꯑꯗꯨꯗꯣ ꯃꯥꯜꯂꯨꯕ ꯑꯗꯨꯒꯤ ꯁꯨꯡꯍꯥꯡ ꯍꯥꯡꯗꯦꯕꯤ ꯌꯦꯡꯕꯅꯦꯕ ꯍꯥꯡꯉꯀꯥꯟꯗ ꯁꯤꯁꯨ ꯂꯥꯎꯔ ꯂꯩꯔꯝꯃꯕ ꯑꯩ ꯑꯗꯨ sida ꯃꯣꯏꯅ ꯀꯨꯠꯂ ꯄꯤꯕꯅꯤꯅ ꯑꯩꯗꯣ ꯍꯥꯏꯕꯗꯤ ꯁꯤꯗꯔ ꯍꯥꯏꯅ ꯈꯟꯕꯅꯦꯕ ꯁꯤꯁꯤꯅ tapioca pearlꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯨꯒ ꯑꯃ bursting ꯀꯩꯅꯣꯗꯣ ꯄꯣꯛ 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 ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯥꯎꯋꯦ ꯗ꯭ꯔꯤꯡꯁꯤꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤꯅꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣꯁꯦ bursting pearls ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅ blueberryꯒꯤ ꯌꯥꯝ ꯍꯥꯎꯋꯦ ꯇꯨ ꯃꯌꯥꯝ ꯌꯥꯎꯔ ꯂꯩꯔꯦꯕ ꯁꯤ ꯀꯣꯠꯂ ꯆꯥꯊꯣꯛꯀꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪꯗ ꯍꯨꯛꯀꯦꯀꯣ ꯆꯅꯝꯅꯦ ꯄꯣꯛꯁꯤꯅꯦ ꯀꯤꯝꯆꯤꯁꯤꯅꯦ ꯁꯤꯒ ꯇꯧ ꯌꯣꯝꯃꯅꯤ ꯑꯇꯩ ꯀꯩꯀꯩ ꯍꯥꯞꯄꯤꯔꯝꯒꯦ ꯇꯤꯜꯍꯧ ꯍꯥꯞ ꯌꯥꯗꯦ ꯌꯣꯝꯅꯤꯡꯉꯤ ꯑꯗꯨꯝ ꯌꯣꯝꯖꯟ ꯌꯥꯏꯗꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯌꯣꯝꯅꯤ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦ I know how to use chopstick, yeah. Det här bakom Kuha number kemana? Itu pisau selalu mesti saja. Wait. Gas ada half kena kata deh. Half kena aja half. Gas yang kaya deh, ini kaya deh sup hanging dah bermaram oil tu nak. Pai lagi kimchi. Sampai lagi. Wah, yom bedong ni yom sila. Không bị làm hồi quá. Hơi làm sầu hành vậy hả? Ay, no may yaw rin eh. Hadzare kan mama yo mama semo ako dito. Wow. Kuta juga. Matung ba ani mo mahapon eh. Tanam di mahapil lang. Talang na
ꯃꯥꯏꯗ Kiki. Cucu, cucu. Cucu, cucu. Shooting